Bây giờ yung haba. Tu. Lại hết. Ati pa say haba. Online Manipur YouTube channel sabing bir mayam pum no pu mukan na taram lok seri ahan badiam na maru iba paw ma de thamsage RK production ya soba thodang lawriba maitan kaiseng bam achoba na miyam khang na lan le haina sing dokada bani thawgal lup satliba thasi gi taraga tere ta RK production haiba YouTube channel amana lining thaw khori phaba thawgal lup ki secretary cashier treasurer oina ba hotna bada general election lepagum sel changi sel changlaga su lai harau bol loirak pada buksar receipt Sem laga sen pham do hanjinba ngammi haina thawgulup asibu mingchat thiba yaba amadi nambol mai kai gi mingchat chokpa yaba wafam sing yaba video upload tawrakhiba yamna laibak thibani maram asina RK production ga soba thodang loriba laiton jam khori lekaida maitan kaiseng bam achoba apopa laikhidraba khomaina chaliba thasi gi kontra phaw gi manung de miyam khangna lale haina sengdok kadabani haina thawgulup ke secretary Mongjam Ranjit na phongdo khre ma makha tara dun hai RK production na chumaran khang dana one sided oi bo pham sing hekta upload taw matung dri taw biganu aduga thawgol luk piri ba matam sigi manung da lal le hai ni miyam khang na sengdok tra badim hak mathak ta kan action lawra gani hai nga si pangthok pa thawgol luk ki special meeting amada warep ta khibana thabok to onthok lagani hairi hiram asigi matang da nga si pangthok ki paw gi pham adu da lining thaw khori pha ba thawgol luk ki president khaidem lan mani maitei treasurer Pukrambam Premchand amadi atai thomi sing su sargya ki hairi aduga atop update amana Delhi da kem tawriba sing power da ngau basing ni makoina kem tawraba su laingak ta kai bel leiroi laisang them susindro chief minister n Biren Lusing balaingak asigi makha da chawkha thawrangi thabuk kaya paikhatli hojik Delhi da chatuna kem tawriba MLA khara asi power crazy oiba power pamba power da ngau jaba chawkhat pa thin thanaba mateng oigada ba miyo sing ni Delhi da hojik MLA kharana kem tawduna leiriba si Manipuri laingak ta kai ba kari su piroi haina public health engineering department consumer affairs food and public distribution ge minister L Susindro na phongdokre MLA Radhyasem amadi timna Delhi da kem tawduna leire haiba gi pautari ba si matang da hango hangi paukhum pire duna minister L Susindro na hai MLA Radhyasem amadi MLA Karam Siam na media da tholak pa pawgi matung ina chairman ama oiraga amadi advisor ama oiraga power pi de haiba wafam palle adu makoi da chairman ama oibada amadi advisor ama oibada henna pi ga da power asi kari no haina wahang asi hangningi minister oiba phangdraga makoi gi daita kauthok pa asi ikai ningai ni hojik chief minister a paikharak liba chawkha thawrang sing asibu lanna haijin duna Delhi da kem tawriba MLA sing asida thabuk oina tawningba MLA minister ni haina lode makoi asi power da ngawbo power pai gadabani haiba wakhal da leiba miyo sing ni power phangdraga di chumna tawriba su lanna uhannaba hotnabani haina MLA Susindro na phongdokre